ꯑꯩꯒꯤ ꯃꯤꯡ ꯈꯨꯃꯨꯖꯝ ꯆꯥꯔꯁꯟ ꯀꯧꯋꯦ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 22 ꯁꯨꯔꯦ ꯑꯩ ꯏꯁꯥꯅ ꯗꯥꯏꯔꯦꯛ ꯊꯕꯛ ꯊꯤꯖꯔꯒ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯔꯒ ꯑꯩ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯨꯄꯥ 50,000 ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦꯕ ꯏꯟꯚꯦꯁꯃꯦꯟ ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯧꯈꯤꯗꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯇꯥꯟꯈꯤꯕ ꯄꯩꯁꯥꯈꯩꯗꯣ ꯄꯤꯌꯣꯔ ꯄ꯭ꯔꯣꯐꯤꯠꯅꯦ ꯇꯣꯉꯥꯟꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕꯗ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯝꯇ ꯂꯩꯈꯤꯗꯦꯕ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯅ ꯀꯃꯥꯏꯅ ꯐꯪꯈꯤꯒꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯀꯩ ꯁ꯭ꯀꯤꯜ ꯁꯦꯠ ꯂꯩꯕꯗꯒꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯤꯅꯣꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯨꯒ ꯌꯦꯡꯉꯤꯕ ꯅꯪꯁꯨ ꯑꯣꯟꯂꯥꯏꯟꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯁꯨ ꯍꯥꯏꯖꯔꯝꯒꯦ ꯑꯗꯣ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯝꯒꯦꯀꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯊꯕꯛꯀ ꯏꯁꯨ ꯁꯨꯗꯕꯤꯗ ꯄꯩꯁꯥ ꯈꯔ ꯏꯟꯚꯦꯁ ꯇꯧꯔꯒ ꯅꯨꯡꯇꯤꯒꯤ ꯔꯤꯇꯔꯟꯒ ꯂꯥꯛꯀꯗꯕ ꯑꯣꯔ ꯊꯕꯛꯀꯁꯦ ꯐꯖꯅ ꯏꯁꯨ ꯁꯨꯗꯕꯤꯗ ꯄꯩꯁꯥ ꯇꯥꯟꯒꯦ ꯈꯜꯂꯒꯗꯤ ꯖ꯭ꯋꯥꯔ ꯀꯩꯅꯣ ꯁꯥꯟꯅꯕꯤꯔꯨꯔꯣ ꯑꯃ 1x bet ꯑꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯗ bet ꯇꯧꯔꯒ ꯅꯪ ꯗꯥꯎ ꯑꯣꯏꯅ ꯌꯦꯡꯕꯤꯔꯨꯔꯣꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯗꯤ ꯆꯥꯟꯅꯔꯣꯏꯕ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯔꯤꯁꯤꯗꯤ ꯅꯪ ꯊꯕꯛ ꯁꯨꯗꯕ ꯌꯥꯔꯣꯏ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯅꯪꯒꯤ ꯃꯇꯝ ꯅꯪꯒꯤ ꯇꯥꯏꯝꯁꯦ ꯏꯟꯚꯦꯁ ꯇꯧꯗꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯅꯪꯉꯣꯟꯗꯗꯤ ꯆꯥꯟꯅꯔꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯔꯨ ꯑꯗꯨꯃꯛꯄꯨ ꯑꯃꯨꯛ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯩꯗꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗꯦ ꯑꯗꯨꯅ ꯑꯩꯅ ꯀꯥꯟꯅꯗꯕ ꯚꯤꯗꯤꯑꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝ ꯌꯦꯡꯗꯅ ꯐꯣꯟ ꯄꯥꯏꯗꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯒꯗꯣꯏ ꯁꯔꯨꯛ ꯑꯩ ꯄꯩꯁꯥ ꯑꯣꯏꯅ ꯇꯥꯟꯒꯦ ꯊꯕꯛ ꯁꯨꯔꯒꯅ ꯈꯜꯂꯒꯗꯤꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯔꯅꯤ ꯅꯪꯁꯦ ꯀꯩ ꯊꯕꯛ ꯇꯧꯔꯒ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯒꯗꯒꯦ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯁ꯭ꯀꯤꯜ ꯁꯦꯠꯁꯦ ꯗꯦꯚꯂꯞ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯝꯒꯦꯀꯣ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ 2022ꯒꯤ ꯖꯨꯟ ꯖꯨꯂꯥꯏ ꯑꯩꯅ ꯆꯍꯤ 53 ꯁꯨꯔꯝꯗꯥꯏꯁꯦ ꯁꯤꯗ ꯏꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯖꯔꯛꯑꯦꯕ ꯑꯩꯁꯦꯀꯣ ꯊꯕꯛ ꯑꯃ ꯄꯥꯔꯠ ꯇꯥꯏꯝ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯖꯣꯏꯟ ꯇꯧꯔꯦꯕꯀꯣ ꯑꯍꯥꯟꯕꯗꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯖꯅ ꯑꯩ ꯊꯕꯛ ꯁꯨꯗꯧꯔꯕꯅꯤ ꯄꯩꯁꯥ ꯇꯥꯟꯗꯧꯔꯕꯅꯤ ꯀꯥꯏꯅ ꯑꯩꯁꯦ ꯖꯣꯏꯟ ꯇꯧꯔꯦꯕꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯃꯇꯝ ꯈꯔ ꯍꯦꯛ ꯇꯧꯕꯒꯅꯦ ꯑꯩ ꯇꯣꯛꯅꯤꯡꯕꯅ ꯈꯣꯠꯄ ꯍꯧꯔꯛꯑꯦꯕ ꯇꯁꯦꯡꯅ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯁꯦꯡꯅ ꯁꯨꯡꯄꯥꯝ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯒ꯭ꯔꯣ ꯇꯧꯅꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯝꯇ ꯂꯩꯇꯦꯕ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯖꯁ ꯑꯩꯒꯤ ꯃꯇꯝꯁꯤꯒ ꯄꯩꯁꯥ ꯑꯩꯒꯤ ꯁꯦꯂꯔꯤ ꯈꯔ ꯐꯪꯕꯗꯣ ꯁꯤꯒ ꯈꯛꯅꯦꯕ ꯑꯦꯛꯆꯦꯟꯖ ꯇꯧꯔꯤꯁꯦ ꯑꯇꯩ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯑꯩꯉꯣꯟꯗ ꯒ꯭ꯔꯣ ꯇꯧꯅꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯝꯇ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯣꯛꯅꯤꯡꯕꯅ ꯈꯣꯠꯂꯛꯑꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯈꯥꯡꯉꯕ ꯃꯇꯨꯡꯗ ꯊꯥ 3 ꯂꯩꯔꯒ ꯗꯤꯁꯦꯝꯕꯔꯁꯦ ꯁꯤꯗ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯊꯣꯛꯑꯦꯕ ꯑꯗꯨꯅ ꯑꯩꯁꯦꯀꯣ ꯁꯦꯂꯔꯤ ꯑꯃꯨꯛ ꯐꯪꯉꯝꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯐꯪꯈꯤꯗ꯭ꯔꯦꯀꯣ ꯁꯦꯂꯔꯤꯁꯤ ꯖꯦꯔꯣꯗ ꯑꯃꯨꯛ ꯍꯜꯂꯛꯈ꯭ರೆ ꯍꯣꯏ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯁꯤꯡ ꯌꯣꯜꯂꯒ ꯄꯩꯁꯥ ꯑꯃꯗꯤ ꯇꯥꯜꯂꯝꯃꯦꯕꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯤ ꯌꯥꯝꯗꯦꯕ ꯇꯥꯜꯂꯤꯁꯦ ꯑꯩꯅꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯄꯩꯁꯥ ꯇꯥꯟꯅꯕ ꯂꯝꯕꯤ ꯑꯃꯃꯨꯛ ꯊꯤꯕ ꯍꯧꯔꯛꯑꯦꯕ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯔꯤꯉꯩꯗꯒꯤꯁꯨ ꯊꯤꯕꯗꯤ ꯍꯧꯔꯛꯑꯦ ꯑꯗꯨꯕꯨ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯊꯕꯛꯁꯦ ꯇꯧꯔꯤꯕꯅꯤꯅ ꯁꯦꯂꯔꯤ ꯈꯔ ꯐꯪꯉꯤꯕꯅꯤ나 ꯄꯥꯛꯅ ꯁꯦꯔꯤꯌꯁ ꯑꯣꯏꯁꯟꯗꯦꯕ ꯑꯗꯣ ꯄꯩꯁꯥ ꯑꯝꯇ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯒ ꯊꯕꯛ ꯑꯃ ꯊꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯑꯦꯕ ꯊꯕꯛꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯊꯤꯕꯁꯤꯗ ꯑꯩꯈꯣꯏ ꯕꯥꯅꯗꯤ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯖꯣꯏꯟ ꯇꯧꯁꯜꯂꯣ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯁꯜꯂꯣ ꯑꯗꯨ ꯑꯗꯥꯅ ꯃꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦꯕ ꯃꯔꯝꯗꯤꯀꯣ ꯑꯩ ꯏꯁꯥꯅꯗꯤ ꯈꯪꯖꯈ꯭ꯔꯦꯕ ꯁꯤꯒꯤꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯃ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯊꯕꯛꯇꯣ ꯑꯗꯨꯗꯒꯤ ꯑꯩ ꯁꯤꯃ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ ꯅꯪꯁꯨ ꯈꯪꯍꯧꯔꯣꯕꯀꯣ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯝꯇ ꯂꯩꯇꯕꯤꯗ ꯍꯦꯛ ꯆꯪꯕꯒ ꯁꯤꯒꯤ ꯊꯕꯛ ꯑꯃꯁꯦ ꯖꯣꯏꯟ ꯇꯧꯕ ꯌꯥꯗꯣꯔꯕ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯣꯂꯣꯞꯁꯨ ꯌꯥꯝꯃꯔꯣꯏ ꯄ꯭ꯂꯁ ꯐꯖꯅ ꯅꯩꯕꯤꯔꯛꯑꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯈ꯭ꯔꯦꯕ ꯍꯦꯛ ꯅꯪꯅꯀꯣ ꯅꯪ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯅꯪꯁꯦ ꯊꯕꯛ ꯑꯃꯁꯦ ꯍꯦꯛ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯕ ꯁꯦꯂꯔꯤꯁꯨ ꯄꯤꯛꯑꯝꯃꯅꯤꯀꯣ ꯑꯗꯨꯒꯤ ꯊꯕꯛꯇꯣ प्लस ꯅꯪꯁꯦ ꯁ꯭ꯀꯤꯜ ꯁꯦꯠ ꯌꯥꯎꯗꯕꯤꯁꯨ ꯆꯪꯕ ꯌꯥꯕꯅꯤꯅ ꯅꯪꯒꯨꯝꯕ ꯃꯌꯥꯝꯗꯤ ꯂꯩꯔꯤꯗꯣ ꯑꯗꯨꯅ ꯅꯪꯁꯦ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯔꯤꯄ꯭ꯂꯦꯁꯦꯕꯜ ꯑꯣꯏꯕꯅꯤꯅꯅꯦ ꯅꯪꯁꯦ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯔꯛꯑꯔꯣꯏꯕ ꯁꯤꯒꯤ ꯋꯥꯈꯜꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯀꯣ ꯁ꯭ꯇꯥꯔꯁꯟ ꯅꯪ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯁꯦ ꯑꯗꯨꯝ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯔꯔꯣꯏꯀꯣ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯏꯁꯥꯅ ꯈꯪꯖꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦꯀꯣ ꯀꯩ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯒꯦ ꯍꯥꯏꯕꯁꯤꯃ ꯑꯗꯨꯝ ꯊꯤꯔꯛꯑꯦꯕꯀꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛꯀꯨꯝꯕꯁꯨ ꯌꯥꯝ ꯄꯥꯔꯛꯄꯅꯤꯅꯀꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯈꯪꯖꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯇꯥꯜꯂꯒꯦꯅ ꯈꯜꯂꯦ ꯑꯣꯟꯂꯥꯏꯟꯗꯒꯤꯁꯦ ꯑꯩꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯌꯨꯇ꯭ꯌꯨꯕꯇꯅꯤꯀꯣ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯊꯤꯅꯔꯝꯗꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯎ ꯇꯨ ꯃꯦꯛ ꯃꯅꯤ ꯑꯣꯟꯂꯥꯏꯟ ꯑꯅ ꯊꯤꯔꯦ ꯃꯈꯜꯅꯤ ꯊꯣꯛꯂꯛꯏꯁꯦ ꯀꯣꯄꯤ ꯔꯥꯏꯇꯤꯡ ꯑꯗꯩꯗꯤ ꯐ꯭ꯔꯤꯂꯦꯟꯁꯤꯡ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯑꯗꯨ ꯑꯗꯥ ꯏꯟꯚꯦꯁꯇꯔ ꯑꯣꯏꯌꯨ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯩ ꯇ꯭ꯔꯥꯏꯁꯨ ꯂꯣꯏꯅ ꯇꯧꯔꯝꯃꯤꯀꯣ ꯀꯣꯄꯤ ꯔꯥꯏꯇꯤꯡ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯦ ꯑꯦꯃꯥꯖꯣꯟꯗ ꯑꯦꯐꯤꯂꯤꯌꯦꯠ ꯄ꯭रोꯒ꯭राꯝ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯦ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯀꯥꯏꯅ ꯂꯩꯕ ꯑꯁꯦꯡꯒꯤ ꯏꯟꯚꯦꯁꯃꯦꯟ ꯀꯩꯅꯣꯐꯧꯅꯦꯀꯣ ꯇ꯭ꯔꯦꯗꯤꯡ ꯀꯥꯏꯅ ꯂꯩꯕꯗꯣꯀꯣ ꯑꯗꯨꯐꯥꯎ ꯌꯥꯎꯅ ꯑꯩꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯦꯕ ꯑꯗꯨꯕꯨ ꯁꯤ ꯃꯌꯥꯝꯁꯤꯁꯨ ꯑꯝꯇꯗꯤ ꯃꯥꯏ ꯄꯥꯛꯈꯤꯗꯦꯕ ꯁꯤꯒꯤ ꯃꯥꯏ ꯄꯥꯛꯇꯕꯁꯦ ꯁꯤꯁꯨ ꯃꯔꯝꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯍꯥꯟꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯖꯣꯏꯟ ꯇꯧꯔꯨꯔꯒ ꯇꯣꯛꯅꯤꯡꯉꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯝꯇ ꯂꯩꯇꯕꯤꯗ ꯊꯛ ꯂꯥꯎꯅ ꯆꯪꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯑꯣꯏꯔꯝꯕꯒꯤ ꯊꯕꯛꯇꯣ ꯅꯨꯡꯉꯥꯏꯔꯛꯇꯕꯅꯦꯕ ꯁꯤꯒꯤꯁꯤꯅꯀꯣ ꯄꯩꯁꯥꯗꯤ ꯌꯥꯝ ꯐꯪꯕ ꯊꯕꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤꯁꯤꯅ ꯑꯗꯨꯕꯨ ꯑꯩꯅ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯝꯇ ꯂꯩꯇꯕꯤꯗ ꯆꯪꯁꯤꯟꯕꯒꯤꯅꯦꯕ ꯁꯤꯁꯨ ꯁ꯭ꯀꯤꯜ ꯁꯦꯠ ꯌꯥꯎꯗꯕꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯅ ꯁꯨꯖꯒꯦꯕꯨ ꯌꯥꯗ꯭ꯔꯦꯕ ꯐꯪꯗ꯭ꯔꯦꯕꯀꯣ ꯁꯤꯒꯤꯁꯦ ꯁꯤꯃꯁꯨ ꯑꯩꯉꯣꯟꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯑꯦꯕ ꯑꯗꯒꯤꯗꯤꯀꯣ ꯑꯩ ꯏꯁꯥꯗꯣꯝꯗ ꯋꯥꯍꯪꯁꯤ ꯁꯨꯝ ꯍꯪꯕ ꯍꯧꯖꯔꯦ ꯁ꯭ꯇꯥꯔꯁꯟ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯁ꯭ꯀꯤꯜ ꯁꯦꯠ ꯅꯉꯣꯟꯗ ꯂꯩꯖꯕꯁꯦ ꯀꯩ ꯁ꯭ꯀꯤꯜ ꯁꯦꯠ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯍꯪꯖꯔꯛꯑꯦꯕ ꯑꯩꯁꯦꯀꯣ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯀꯣꯔꯁ ꯑꯃ ꯅꯦꯂꯤꯠꯇ ꯁꯣꯔꯠ ꯇꯥꯔꯝ ꯀꯣꯔꯁ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯒꯦꯅ ꯑꯃꯨꯛ ꯈꯜꯂꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯦ ꯁꯨꯝ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔꯁꯤ ꯌꯥꯝ ꯀꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯌꯥꯝ ꯂꯩꯔꯦꯀꯣ ꯃꯇꯝꯗꯨꯗꯗꯤ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡꯅꯦꯕ ꯌꯥꯝ ꯍꯥꯟꯅꯗꯤ ꯌꯨꯇ꯭ꯌꯨꯕ ꯌꯥꯝ ꯂꯩꯔꯝꯗꯦꯀꯣ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔꯒꯨꯝꯕꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯌꯥꯝ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡꯅꯦꯕ ꯑꯗ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯔꯈꯩꯁꯦ ꯏꯗꯤꯇꯤꯡ ꯀꯃꯥꯏ ꯇꯧꯔꯤ ꯑꯩꯅ ꯃꯣꯏꯗꯁꯨ
ꯃꯣꯏ ꯚꯤꯗꯤꯑꯣꯈꯩꯁꯦ ꯏꯗꯤꯇꯤꯡ ꯃꯣꯏꯗꯒꯤꯁꯨ ꯇꯝꯒꯦ ꯑꯣꯔ ꯃꯣꯏꯁꯨ ꯁꯦꯝꯗꯣꯛꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯃꯣꯏꯒꯤ ꯏꯗꯤꯇꯔ ꯑꯩ ꯑꯣꯏꯒꯦ ꯀꯥꯏꯅ ꯑꯩꯁꯦ ꯈꯜꯂꯒ ꯃꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣꯈꯩꯁꯦ ꯆꯪꯉꯒ ꯁꯨꯝ ꯈꯔ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤ ꯈꯟꯕ ꯌꯨꯇ꯭ꯌꯨꯕꯔꯈꯩꯁꯦꯀꯣ ꯑꯩꯅ ꯆꯪꯉꯒ ꯌꯦꯡꯕ ꯍꯧꯔꯛꯑꯦꯕ ꯑꯗ ꯃꯣꯏꯒꯤ ꯏꯗꯤꯇꯤꯡ ꯀꯩꯀꯥꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯐꯖꯅ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯃꯣꯏꯒꯤ ꯏꯗꯤꯇꯔ ꯑꯣꯏꯒꯦꯁꯦ ꯑꯩ ꯍꯥꯏꯕ ꯉꯝꯃꯔꯣꯏꯁꯦ ꯈꯪꯉꯦꯕ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯏꯗꯤꯇꯤꯡꯗꯣ ꯐꯖꯅ ꯇꯧꯔꯦꯕ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯏꯗꯤꯇꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯎꯕ ꯃꯇꯝꯗꯅꯦ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯈꯩꯁꯦ ꯑꯩꯅ ꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄꯗ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯦꯕ ꯀꯩ ꯑꯋꯥꯠꯄ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯈꯩꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯠꯇꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯁꯦ ꯈꯪꯕ ꯃꯤ ꯈꯛꯇꯅꯅꯦꯕ ꯌꯦꯡꯗꯣꯏꯁꯦ ꯃꯔꯝꯗꯤ ꯃꯣꯏꯗ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯍꯥꯞꯇꯦꯕ ꯁꯤꯗꯒꯤꯗꯤ ꯑꯩ ꯀꯩꯗꯧꯔꯦ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜꯁꯦ ꯍꯥꯞꯅꯕꯅꯦ ꯁꯔꯚꯤꯁꯁꯦ ꯑꯩꯅ ꯇꯧꯔꯛꯄꯅꯦꯕ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄ ꯁꯔꯚꯤꯁꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯤꯒꯤꯁꯨ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁ꯭ꯀꯤꯜ ꯁꯦꯠꯁꯦ ꯂꯩꯔꯝꯃꯤꯁꯦ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯏꯑꯕ ꯂꯥꯏꯔꯤꯛ 90ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯄꯥꯈ꯭ꯔꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯏꯑꯕꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯏꯪꯂꯤꯁꯁꯦ ꯂꯨꯕ ꯁꯨꯝ ꯌꯥꯎꯔꯛꯄꯒꯤ ꯑꯩꯁꯦ ꯏꯪꯂꯤꯁ ꯁ꯭ꯄꯤꯀꯤꯡꯁꯦ ꯌꯥꯝ ꯇꯝꯃꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯖꯣꯁ ꯇꯣꯛꯁ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯗꯒ ꯆꯪꯗꯅ ꯑꯩꯁꯦ ꯌꯥꯝ ꯌꯦꯡꯉꯝꯃꯦꯕꯀꯣ ꯅꯨꯡꯇꯤꯖꯥꯒꯤ ꯑꯩ ꯏꯪꯂꯤꯁ ꯁ꯭ꯄꯤꯀꯤꯡꯁꯦ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦ ꯁꯤ ꯌꯦꯡꯉꯣ ꯑꯩ ꯁꯤꯗ ꯁꯤꯒꯤ 2000 ꯀꯩꯅꯣꯒꯤꯅꯦꯕ ꯁꯤ 2022ꯒꯤꯅꯦꯕ 2022ꯗ 23 ꯃꯦ 2022ꯒꯤ ꯁꯤꯗ ꯑꯩ ꯏꯪꯂꯤꯁ ꯁ꯭ꯄꯤꯀꯤꯡ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯔꯝꯒꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯁꯤꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯅꯦ ꯑꯩꯁꯦ ꯏꯪꯂꯤꯁ ꯈꯣꯠꯄꯁꯦ ꯍꯩꯌꯦꯕꯀꯣ ꯑꯩꯁꯦ ꯑꯗꯒꯤꯗꯤ ꯇꯥꯏꯄꯤꯡꯁꯨ ꯇꯧꯋꯦ ꯇꯥꯏꯄꯤꯡ ꯇꯧꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯛꯄ ꯃꯇꯝꯗ ꯇꯥꯏꯄꯤꯡ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯇꯥꯏꯄꯤꯡ ꯇꯧꯔꯒ ꯍꯥꯞꯄꯛꯇꯣꯏꯅꯤꯅ ꯑꯩꯁꯦ ꯇꯥꯏꯄꯤꯡꯁꯤꯁꯨ ꯅꯨꯡꯇꯤꯖꯥꯒꯤ ꯃꯤꯅꯤꯠ 10 ꯑꯗꯥꯏꯃꯨꯛ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯇꯥꯏꯄꯤꯡꯁꯦ ꯌꯥꯝ ꯊꯨꯏꯑꯕ ꯊꯨꯕ ꯍꯥꯏꯕꯨ ꯑꯗꯨꯝ ꯐꯖꯅ ꯊꯨꯔꯦ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯁꯦꯠꯁꯦ ꯁꯤ ꯑꯅꯤꯁꯤꯅꯦ ꯑꯩ ꯂꯩꯔꯝꯃꯤꯁꯦ ꯇꯥꯏꯄꯤꯡ ꯊꯨꯕ ꯑꯃ ꯑꯗꯨꯒ ꯏꯪꯂꯤꯁ ꯍꯩꯕ ꯑꯃ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯒꯤꯁꯤ ꯆꯞ ꯆꯥꯟꯅꯔꯦꯕ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯈꯤꯇꯪꯁꯨ ꯑꯩꯅ ꯈꯪꯉꯕꯅꯤꯅ ꯑꯗꯨꯝ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯕ꯭ꯔꯣ ꯁꯤꯒꯤ ꯑꯩ ꯅꯪꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨꯁ ꯈꯔ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯅꯕ ꯁꯕꯇꯥꯏꯇꯜ ꯍꯥꯞꯁꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯤꯈꯩꯁꯦ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯁꯦ ꯂꯩꯔꯛꯑꯦꯕ ꯈ꯭ꯋꯥꯏ ꯂꯥꯁꯇꯅꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯧꯔꯛꯑꯦꯕ ꯅꯣꯏ ꯇꯥꯔꯕ꯭ꯔꯅꯦ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯩꯒꯤ ꯃꯦꯟ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯁꯦꯀꯣ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯁꯤꯅꯦꯕ ꯑꯩꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯤꯁꯦ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯅꯦꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯈꯛ ꯇꯧꯔꯒꯅꯤꯀꯣ ꯑꯩ 50,000 ꯍꯦꯟꯅ ꯇꯥꯟꯕ ꯉꯝꯈ꯭ꯔꯤꯁꯦ ꯑꯩ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯏꯌꯥꯝꯕ ꯑꯃ ꯂꯩꯀꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯈꯩ ꯂꯣꯏꯅꯃꯛ ꯑꯩꯅ ꯍꯥꯞꯄꯦꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ 150 + ꯑꯩꯅ ꯄꯥꯏꯔꯝꯃꯅꯤ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛꯀꯣ ꯃꯥ ꯈꯛꯇꯗ ꯑꯗꯒꯤꯗꯤ ꯑꯩ ꯁꯣꯔꯠ ꯐꯤꯂꯝ ꯍꯥꯞꯄꯦ ꯑꯦꯜꯕꯝꯒꯤ ꯍꯥꯞꯄ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯅꯃꯛ ꯂꯥꯛꯑꯦꯕꯀꯣ ꯁꯤꯗꯒꯤꯅꯦꯕ ꯑꯩꯅ ꯄꯩꯁా ꯇꯥꯟꯕ ꯉꯝꯈ꯭ꯔꯤꯁꯦ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯀꯩꯗꯒꯤ ꯄꯩꯁꯥ ꯇꯥꯜꯂꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯗꯣꯛꯆꯔꯦꯀꯣ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯗꯒꯤꯅꯤꯀꯣ ꯑꯩꯅ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯐꯔꯦꯕ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯔꯦꯕꯀꯣ ꯑꯩ ꯋꯥꯔꯤ ꯈꯔ ꯇꯥꯔꯝꯃꯅꯤꯗꯅꯀꯣ ꯌꯦꯡꯉꯤꯕ ꯅꯪꯁꯦꯀꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯃꯨꯛ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯂꯛꯅꯕꯅꯦ ꯑꯩ ꯅꯣꯏꯗ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯦꯌꯔ ꯇꯧꯖꯒꯦꯕ ꯁꯤꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯈꯛ ꯅꯠꯇꯦꯀꯣ ꯑꯣꯐꯂꯥꯏꯟꯗꯒꯤ ꯇꯥꯟꯕ ꯈꯣꯠꯄꯒꯤꯁꯨ ꯂꯣꯏꯅ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯅꯪꯅꯅꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯏꯅ ꯇꯥꯟꯒꯦ ꯍꯥꯏꯔꯒꯗꯤꯅꯦ ꯃꯤꯒꯤ ꯃꯇꯦꯡ ꯀꯃꯥꯏꯅ ꯄꯥꯡꯕ ꯉꯝꯒꯗꯒꯦ ꯈꯜꯂꯣꯕ ꯃꯤ ꯑꯃꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯗꯅꯦ ꯅꯪꯅ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ ꯃꯣꯏꯒꯤ ꯃꯇꯝ ꯑꯆꯤꯟꯕꯁꯦ ꯅꯪꯅ ꯀꯃꯥꯏꯅ ꯊꯨꯖꯟꯍꯟꯕ ꯉꯝꯒꯅꯤ ꯃꯣꯏꯗꯒꯤ ꯇꯥꯏꯝ ꯁꯦꯚ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯕꯤꯌꯣꯕ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯃꯥꯏꯅ ꯂꯩꯔꯛꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯦꯌꯔ ꯇꯧꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯁꯥꯏ ꯂꯩꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛ ꯅꯝꯃꯤꯗꯅ ꯑꯁꯥꯏꯗ ꯂꯩꯌꯦꯕꯀꯣ ꯃꯣꯏꯁꯦꯀꯣ KJ ꯅꯔꯖꯔꯤ ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯈꯩꯅ ꯇꯧꯕꯅꯦ ꯑꯗ ꯃꯣꯏꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯊꯕꯛꯁꯨ ꯈꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕꯀꯣ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯁꯦ ꯃꯣꯏꯒꯤ ꯂꯩꯒꯨꯝꯕ ꯏꯁꯤꯡ ꯆꯥꯏꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛ ꯑꯩꯅꯗꯤ ꯃꯥꯃꯤ ꯀꯧꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯃꯤꯁꯤꯅ ꯑꯗꯨꯝ ꯋꯥꯅꯒ ꯆꯥꯏꯖꯗꯣꯏꯅꯦꯕ ꯁꯤꯗ ꯑꯩꯅ ꯈꯜꯂꯛꯈꯤꯕꯀꯣ ꯑꯩꯁꯤ ꯊꯕꯛ ꯀꯩꯁꯨ ꯆꯤꯟꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯥꯃꯤꯁꯤꯗ ꯑꯩꯅ ꯇꯥꯃꯣ ꯏꯁꯤꯡꯁꯦ ꯑꯩꯅ ꯆꯥꯏꯔꯒꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯣ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯜꯂꯛꯈꯤꯕ ꯃꯣꯏꯗꯗꯤ ꯏꯁꯤꯡ ꯈꯛ ꯆꯥꯏꯕ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯌꯥꯝ ꯃꯔꯝꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯑꯩꯈꯣꯏ ꯃꯥꯃꯤꯗꯨꯁꯨ ꯑꯍꯟ ꯑꯣꯏꯔꯕꯅꯤ나 ꯑꯗꯨ ꯇꯧꯗ ꯌꯥꯗꯕꯒꯤꯗꯤ ꯇꯧꯋꯤꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯅꯍꯥꯁꯨ ꯑꯣꯏꯕ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯟꯕ ꯅꯠꯇꯦ ꯑꯗꯣ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩ ꯄꯩꯁा ꯈꯔ ꯐꯪꯕ ꯌꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯈꯜꯂꯣꯟꯁꯦ ꯈꯜꯂꯛꯈꯤꯕ ꯃꯣꯏꯒꯤ ꯃꯇꯝꯗꯣ ꯑꯩꯅ ꯁꯦꯚ ꯇꯧꯕꯤꯔꯒ ꯃꯣꯏꯒꯤ ꯑꯋꯥꯕꯗꯣ ꯑꯩꯅ ꯁꯣꯂꯨꯁꯟ ꯄꯤꯕꯤꯕ ꯑꯩ ꯇꯧꯈꯤꯗꯦꯀꯣ ꯇꯧꯕꯗꯤ ꯑꯩ ꯃꯣꯏꯗꯁꯨ ꯁꯨꯡꯍꯥꯏꯗꯤ ꯍꯥꯏꯈꯤꯗꯦꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯜꯂꯛꯈꯤꯕ ꯁꯤꯗꯀꯣ ꯅꯪꯅ ꯈꯜꯂꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯜꯂꯦ ꯑꯩꯗꯤ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯃꯨꯛ ꯅꯪ ꯅꯁꯥꯅ ꯑꯃꯨꯛ ꯈꯟꯖꯧꯅꯦ ꯑꯗꯨꯗꯤ ꯗꯥꯛꯇꯔꯒ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯈꯨꯠ ꯍꯟꯗꯛ ꯅꯥꯏꯌꯦꯕ ꯈꯨꯠꯀꯁꯦ ꯄꯥꯏꯔꯒ ꯆꯦꯛ ꯇꯧꯕꯤꯔꯛꯇꯣꯏꯅꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯃꯣꯏꯗ ꯄꯤꯔꯛꯀꯗꯣꯏꯅꯤ ꯗꯥꯛꯇꯔ ꯆꯦꯒ ꯏꯔꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯒꯁꯦ ꯂꯣꯏ ꯌꯦꯡꯕꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯃꯤꯅꯥꯏ ꯑꯣꯏꯗꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯄꯣꯠꯇꯣ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦꯕ ꯑꯩꯈꯣꯏꯗ ꯁꯣꯂꯨꯁꯟ ꯄꯤꯕꯤꯔꯛꯄꯅꯦꯕ ꯁꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩꯑꯕ ꯗꯥꯛꯇꯔ ꯈꯛ ꯅꯠꯇꯦꯕ ꯑꯦꯕ꯭ꯔꯤ ꯐꯤꯜ ꯈꯨꯗꯤꯡꯃꯛꯇꯅꯦ ꯁꯨꯃꯥꯏꯅꯅꯦꯕ ꯇꯧꯔꯝꯗꯣꯏꯁꯦ ꯅꯪ ꯇꯟ ꯆꯥꯕ ꯈꯣꯠꯄ ꯍꯥꯏꯔꯁꯤꯅꯦ ꯇꯟ ꯆꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯟ ꯂꯩꯔꯒ ꯆꯥꯔꯤꯁꯦꯀꯣ ꯇꯟ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯇꯟ ꯍꯧꯕ ꯈꯣꯠꯄꯗꯤ ꯏꯃꯨꯡꯗ ꯂꯣꯏꯅ ꯍꯩꯅꯔꯝꯒꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯣꯇꯦꯜꯗꯒꯤ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯇꯟ ꯍꯧꯒꯦ ꯍꯥꯏꯔꯒꯗꯤ ꯇꯟ ꯇꯣꯠꯅꯕ ꯑꯗꯩ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯆꯪꯗ꯭ꯔꯥ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯇꯟꯗꯣ ꯐꯠ ꯂꯥꯎꯅ ꯄꯤꯔꯛꯄꯒꯤꯅꯦꯕ ꯁꯣꯂꯨꯁꯟ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯈꯔ ꯊꯨꯅ ꯃꯣꯏꯅ ꯁꯣꯂꯨꯁꯟ ꯇꯛ ꯂꯥꯎꯅ ꯄꯤꯔꯛꯄꯒꯤꯅꯦꯕ
ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯗꯥꯛꯇꯔ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯈꯤꯕꯗꯣ ꯗꯥꯛꯇꯔꯈꯩꯗꯨꯁꯨ ꯃꯣꯏꯅ ꯗꯥꯛꯇꯔꯈꯩꯗꯣ ꯐꯖꯅ ꯇꯝꯃꯨꯕꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯁꯣꯂꯨꯁꯟ ꯑꯩꯈꯣꯏꯅ ꯈꯪꯗꯕꯈꯩꯗꯣ ꯃꯣꯏꯅ ꯁꯣꯂꯨꯁꯟ ꯇꯛ ꯂꯥꯎꯅ ꯄꯤꯔꯛꯏꯅꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤ ꯍꯥꯏꯔꯅ ꯑꯁ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯁꯣꯂꯨꯁꯟ ꯂꯣꯏ ꯄꯤꯖꯔꯗꯕꯅꯤ ꯑꯩ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯅꯤꯡꯗꯦ ꯑꯣꯔ ꯃꯤꯒꯤ ꯃꯈꯥ ꯊꯥꯕ ꯇꯜꯂꯦꯅ ꯑꯩꯅ ꯗꯥꯛꯇꯔ ꯂꯣꯏꯅ ꯑꯣꯏꯔꯛꯄ ꯌꯥꯒꯗ꯭ꯔꯕ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯦꯡꯒꯦ ꯌꯥꯒꯗ꯭ꯔꯕ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅꯅꯦꯕ ꯂꯣꯏꯅ ꯂꯩꯁꯦ ꯍꯥꯏꯔꯤꯕ ꯗꯥꯛꯇꯔꯗꯣ ꯑꯗꯨꯁꯨ ꯃꯥ ꯊꯕꯛ ꯆꯤꯟꯖꯜꯂꯛꯄ ꯃꯇꯝꯗ ꯐꯥꯁ ꯐꯨꯗꯇꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯥꯔꯝꯕ ꯌꯥꯏꯑꯕ ꯐꯥꯁ ꯐꯨꯗꯇꯣ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯥꯒꯤ ꯊꯕꯛ ꯑꯆꯤꯟꯕꯗꯣ ꯑꯗꯨ ꯁꯣꯂꯨꯁꯟ ꯄꯤꯔꯝꯕ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯄꯩꯁꯥ ꯇꯥꯟꯅꯔꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯕꯤꯌꯣꯕ ꯑꯗꯨꯗꯅꯦ ꯍꯪꯖꯔꯣꯕ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯅꯪꯅ ꯀꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯒꯦ ꯃꯤꯁꯦꯅ ꯅꯪꯉꯣꯟꯗ ꯀꯩ ꯁ꯭ꯀꯤꯜ ꯁꯦꯠ ꯂꯩꯔꯒꯦ ꯑꯗꯨꯒ ꯅꯪꯒ ꯀꯩ ꯃꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯗꯒꯦꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯁꯦ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯦꯟꯅꯗꯤ ꯀꯩꯁꯨ ꯂꯨꯕ ꯑꯣꯏꯗꯦꯕ ꯀꯩꯒꯤꯅꯣ ꯏꯪꯂꯤꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯍꯦꯛꯇ ꯍꯩꯇꯕꯗꯤ ꯅꯠꯇꯦꯕ ꯍꯣꯏ ꯅꯪ ꯁꯨꯡꯍꯩ ꯍꯩꯇꯕꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏ ꯑꯗꯨꯃꯛꯄꯨ ꯍꯦꯛꯇ ꯑꯩꯁꯦ ꯇꯣꯞ ꯇꯥꯏꯌꯔ ꯑꯣꯏꯒꯗꯕꯅꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯏꯪꯂꯤꯁ ꯍꯦꯛꯇ ꯌꯥꯝ ꯍꯦꯛꯇ ꯉꯥꯡꯕ ꯍꯩꯔꯗꯕꯅꯦ ꯑꯗꯨꯕꯨꯗꯤ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯑꯩꯅꯅꯦꯀꯣ ꯑꯩꯅ ꯁꯕꯇꯥꯏꯇꯜ ꯄꯥꯏꯔꯤꯕ ꯏꯌꯥꯝꯕꯗꯣꯀꯣ ꯃꯥꯁꯨ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯩꯌꯦꯕ ꯑꯩꯉꯣꯟꯗꯒꯤ ꯑꯣꯏꯅ ꯍꯩꯔꯝꯕ ꯌꯥꯏꯑꯕ ꯃꯥꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦꯕ ꯑꯗꯨ ꯑꯩꯅ ꯁꯣꯂꯨꯁꯟ ꯄꯤꯁꯜꯂꯒꯅꯦꯕ ꯑꯩꯅ ꯏꯌꯥꯝꯕ ꯑꯩ ꯇꯧꯖꯔꯒꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯥꯅꯤ ꯀꯣꯂꯥꯞ ꯇꯧꯔꯒ ꯑꯩꯅ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯛꯏꯅꯦꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯕꯤꯌꯣꯕ ꯅꯪꯅꯅꯦ ꯅꯪ ꯅꯁꯥꯗ ꯀꯩ ꯁ꯭ꯀꯤꯜ ꯁꯦꯠ ꯂꯩꯔꯒꯦ ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯗꯒꯦ ꯍꯥꯏꯁꯦ ꯍꯥꯟꯅ ꯈꯟꯊꯧꯕ ꯅꯪꯅ ꯀꯩꯒꯨꯝꯕ ꯁꯤꯗ ꯑꯃꯨꯛ ꯑꯩꯗꯤ ꯀꯩꯝ ꯂꯩꯇꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯅꯪ ꯈꯨꯗꯛꯇꯒꯤ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯅꯪꯒꯤ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯃ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯁ꯭ꯀꯤꯜ ꯁꯦꯠꯇꯦ ꯗꯦꯕꯂꯞ ꯇꯧꯅꯕ ꯑꯃꯨꯛ ꯍꯣꯠꯅꯕꯤꯔꯣ ꯅꯠꯇꯕꯤꯗ ꯅꯪꯅ ꯁ꯭ꯀꯤꯜ ꯁꯦꯠꯁꯨ ꯂꯩꯇꯦ ꯄꯩꯁꯥ ꯈꯨꯗꯛꯇ ꯇꯥꯟꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯖꯣꯕ ꯊꯕꯛꯀꯨꯝꯕ ꯑꯃ ꯄ꯭ꯔꯥꯏꯚꯦꯠꯀꯤꯔ ꯀꯩꯅꯣ ꯁꯠ ꯂꯥꯎꯅ ꯌꯥꯎꯁꯜꯂꯣ ꯑꯗꯣ ꯇꯣꯂꯣꯞꯁꯨ ꯌꯥꯝ ꯌꯥꯝꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯗꯨꯒ ꯅꯪ ꯅꯩꯁꯨ ꯑꯗꯨꯝ ꯐꯖꯅ ꯅꯩꯕꯤꯔꯛꯑꯅꯤ ꯊꯥꯖꯕꯤꯌꯨꯀꯣ ꯁꯤꯃꯗꯤ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯤꯒꯤꯁꯤꯃꯗꯤ ꯑꯗꯨꯅ ꯅꯪ ꯅꯁꯥꯅꯅꯦ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯃ ꯗꯦꯕꯂꯞ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯀꯩ ꯁ꯭ꯀꯤꯜ ꯁꯦꯠ ꯗꯦꯕꯂꯞ ꯇꯧꯗꯣꯏꯅꯣ ꯍꯪꯉꯛꯑꯒꯗꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯣꯏꯕ ꯃꯔꯝꯗꯤ ꯅꯪꯁꯦ ꯑꯩꯅ ꯀꯅꯥꯅꯣ ꯈꯪꯗꯦꯕ ꯅꯪꯒꯤ ꯑꯦꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯑꯇꯣꯞꯄ ꯂꯥꯏꯟꯗ ꯇꯧꯔꯝꯕ ꯌꯥꯏ ꯑꯩꯒ ꯆꯥꯟꯅꯖꯕ ꯑꯃ ꯇꯧꯈꯤꯕꯅꯦꯕ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯕꯀꯣ ꯑꯩ ꯏꯆꯦ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯑꯃꯅ MA ꯏꯪꯂꯤꯁꯅꯦ ꯑꯃꯅ MA ꯃꯅꯤꯄꯨꯔꯤꯅꯦꯕ ꯁꯤꯗ ꯑꯩꯅ MA ꯀꯩꯅꯣ ꯃꯅꯤꯄꯨꯔꯤꯒꯤ ꯏꯆꯦꯁꯤꯗ ꯏꯪꯂꯤꯁꯀꯤ ꯊꯕꯛ ꯇꯧ ꯍꯥꯏꯖꯜꯂꯨꯔꯒꯗꯤ ꯌꯥꯔꯔꯣꯏꯕ ꯅꯠꯇ꯭ꯔꯥ MA ꯏꯪꯂꯤꯁ ꯇꯧꯔꯤꯕ ꯏꯆꯦꯁꯤꯗꯅ ꯑꯃꯨꯛ ꯑꯩꯅ ꯃꯅꯤꯄꯨꯔꯤꯒꯤ ꯊꯕꯛ ꯇꯧ ꯍꯥꯏꯗꯤ ꯌꯥꯁꯜꯂꯔꯣꯏꯕ ꯑꯗꯣ ꯃꯣꯏ ꯆꯥꯅꯕ ꯊꯕꯛꯇꯣ ꯇꯧꯖꯒꯗꯕꯅꯦꯕ ꯑꯣꯔ ꯃꯣꯏꯕꯥꯅꯤꯅ ꯑꯩꯒꯤ ꯏꯆꯦ ꯑꯅꯤꯁꯤꯅ ꯑꯩꯉꯣꯟꯗꯀꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯦꯅ ꯍꯥꯏꯀꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯑꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯑꯦꯕꯀꯣ ꯑꯗ ꯃꯣꯏꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯣꯟꯂꯥꯏꯟꯗ ꯂꯥꯏꯔꯤꯛ ꯇꯥꯛꯎ ꯃꯤ ꯑꯉꯥꯡꯒꯤ ꯐꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯑꯗꯨꯁꯨ ꯃꯋꯥ ꯂꯧꯔꯣꯏꯕ ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯝꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤꯁꯨꯅꯦ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯃ ꯗꯦꯕꯂꯞ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯁ꯭ꯀꯤꯜ ꯁꯦꯠꯁꯦ ꯑꯩ ꯑꯃꯗꯤ ꯍꯥꯏꯕꯤꯔꯝꯒꯦ ꯁꯤꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯩꯅꯤꯀꯣ ꯁꯄ꯭ꯂꯥꯏ ꯌꯥꯝ ꯂꯩꯇꯕ ꯑꯗꯨꯒ ꯗꯤꯃꯥꯟꯗꯤ ꯌꯥꯝ ꯋꯥꯡꯕ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯣꯏꯅ ꯗꯦꯕꯂꯞ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤꯀꯣ ꯁꯄ꯭ꯂꯥꯏ ꯌꯥꯝ ꯂꯩꯕꯀꯣ ꯑꯗꯨꯒ ꯗꯤꯃꯥꯟ ꯅꯦꯝꯕ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯁꯄ꯭ꯂꯥꯏꯗ ꯋꯥꯡꯃꯜꯂꯕꯅꯤꯅꯅꯦ ꯅꯪꯒꯤ ꯁꯔꯚꯤꯁꯇꯣ ꯃꯤꯅ ꯀꯩꯁꯨ ꯚꯦꯂꯨ ꯂꯩꯅ ꯂꯧꯔꯣꯏꯕ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯀꯩꯁꯨ ꯌꯥꯝ ꯑꯣꯏꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗꯕꯨꯗꯤ ꯑꯦꯛꯖꯥꯝꯄꯜ ꯉꯥꯛꯇ ꯄꯤꯔꯦꯀꯣ ꯃꯔꯝꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯕꯅꯤना ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯒꯁꯦ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕꯗꯣ ꯅꯣꯏ ꯁꯕꯇꯥꯏꯇꯜ ꯑꯣꯏꯅ ꯍꯥꯞꯄ ꯃꯤ ꯊꯦꯡꯅꯔꯕ꯭ꯔꯅꯦ ꯁꯕꯇꯥꯏꯇꯜ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄ꯭ꯔꯣꯐꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯞꯄ ꯃꯤ ꯊꯦꯡꯅꯩꯑꯕꯀꯣ ꯑꯩ ꯃꯌꯥꯝꯗꯤ ꯊꯦꯡꯅꯔꯦ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯏꯅ ꯃꯣꯏꯒꯤ ꯁꯪꯉꯛꯄ ꯀꯥꯟꯗ ꯑꯣꯏꯅ ꯍꯥꯞꯄꯅꯦꯕ ꯑꯩꯒꯤꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯅꯕ ꯑꯩ ꯑꯇꯣꯞꯄ ꯊꯕꯛ ꯀꯩ ꯂꯣꯏꯅ ꯁꯪꯍꯜꯂꯤꯅꯦꯕ ꯑꯩ ꯖꯤꯝꯐꯧ ꯆꯠꯇꯕ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯉꯔꯥꯡꯃꯛꯅꯤꯀꯣ ꯍꯥꯏꯁꯦ ꯑꯣꯖꯥ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯂꯕ ꯑꯣꯖꯥ ꯑꯃꯅꯦ ꯑꯩ ꯃꯃꯤꯡꯗꯤ ꯍꯥꯏꯖꯔꯣꯏꯒꯦ ꯁ꯭ꯇꯥꯔꯁꯟ ꯅꯠꯇ꯭ꯔ ꯁꯤꯒꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯔꯤꯁ ꯑꯥꯎꯠ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯁ꯭ꯇꯥꯔꯁꯟ ꯅꯠꯇ꯭ꯔ ꯁꯤꯃꯥ ꯑꯃꯒꯤ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄ ꯌꯥꯒꯗ꯭ꯔꯥꯅ ꯑꯗ ꯑꯩꯅ ꯑꯣꯖꯥ ꯑꯩꯗꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯇꯣꯛꯈ꯭ꯔꯦ ꯃꯦꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯑꯩ ꯊꯕꯛ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯁꯤꯜꯂꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯃꯥꯅ ꯅꯪ ꯑꯇꯣꯞꯄ ꯃꯤꯗꯤ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯛꯑꯦꯕ ꯑꯗ ꯑꯩ ꯂꯩꯇꯦꯕ ꯃꯔꯝꯗꯤ ꯁꯤꯒꯤ ꯁꯔꯚꯤꯁꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯥꯝ ꯇꯧꯅꯗꯕ ꯄꯣꯠꯅꯦꯕ ꯁꯄ꯭ꯂꯥꯏ ꯌꯥꯝ ꯋꯥꯠꯄ ꯄꯣꯠꯅꯦꯕ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯕ ꯗꯤꯃꯥꯟꯗꯤ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯕꯇꯥꯏꯇꯜ ꯍꯥꯞꯅꯤꯡꯕꯗꯤ ꯂꯣꯏꯅ ꯍꯥꯞꯅꯤꯡꯉꯝꯒꯅꯦꯕ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯕꯛ ꯑꯃꯗ ꯆꯪꯕꯤꯌꯨꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯁꯦ ꯇꯣꯉꯥꯟꯅ ꯇꯥꯒꯅꯤ ꯑꯗꯨꯒ ꯄꯩꯁా ꯇꯥꯟꯕ ꯌꯥꯒꯅꯦꯕ ꯋꯥꯔꯤꯗꯨꯕꯨ ꯁꯤꯅꯤ ꯁꯤꯗ ꯂꯣꯏꯔꯦ ꯑꯣꯟꯂꯥꯏꯟꯒꯤ ꯄꯩꯁా ꯇꯥꯟꯕꯒꯤ ꯋꯥꯔꯤꯁꯦꯀꯣ ꯁꯤꯅꯦ ꯑꯩꯅ ꯑꯇꯣꯞꯄ ꯍꯥꯞꯅꯤꯡꯕꯁꯦ ꯀꯩ ꯂꯩꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯗ ꯑꯩ ꯃꯈा ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯇꯨꯡꯗꯁꯨꯀꯣ ꯈꯤꯇꯪ ꯍꯦꯟꯅ ꯑꯩꯁꯨ ꯑꯣꯟꯂꯥꯏꯟꯗꯒꯤ ꯉꯥꯛꯇꯅꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯁꯦꯡꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯈꯤꯇꯪꯅ ꯅꯠꯇꯦ ꯑꯩ 2024ꯗꯒꯤ ꯇꯥꯜꯂꯛꯄꯅꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯥꯜꯂꯤꯀꯣ ꯃꯈा ꯇꯥꯅꯁꯨ ꯑꯗꯨꯝ ꯇꯥꯟꯈꯤꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯐꯩꯌꯦꯅ ꯈꯟꯕ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁా तानꯕꯒꯤ स्टाइल अमा लेयेबको अदुगिदो आई खर लेरगा शेयर तौरखिगे मरमदी आइना हौजिक शेयर तौरिबो पोचे चुम्मीरा लालेरा खंगदेबा आइना दी यामदी थाजरे अदुबु चुमदोइरा लांदोइरा खंगदे आई साइडोंदे एक्सपेरिमेंट तौजरगे अदुगा मयामदा मु शेयर तौजरागे हौजिकी थबकतुदि आइना तालाबनिना आइना इसाना ताजराबनिना नोइदा शेयर तौथोकपा यारेदनाको अदुने वारेबु लेरे अदुगा अतोपा पिन पॉइंट हागरे इंग्लिश का लोजले बेरारे अमा हायमगेको कुइने चंगबनिको थबकसे नंग ऑनलाइन के पैसा तानबसे थुना तांगे सुकाने खनगनो आइसे 2022 साइदगने आइना पैसा ताना ताना अदुम होनरिजे के सी इरिजे यंगोबा
2023ꯒꯤ ꯃꯦꯠꯁꯦ ꯅꯨꯡꯇꯤꯖꯥꯒꯤꯅꯦꯕꯀꯣ ꯁꯤ ꯑꯩ ꯁꯥꯏꯗ ꯑꯃꯨꯛ ꯐꯥꯒꯠꯂꯝꯒꯦ ꯌꯦꯡꯉꯣ ꯁꯤꯗ ꯇꯥꯏꯄꯤꯡ ꯂꯩꯔꯦ ꯁꯤꯗ ꯌꯦꯡꯉꯣ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯔꯤꯗꯤꯡ ꯑꯗꯨ ꯑꯗꯥ ꯇꯥꯏꯄꯤꯡ ꯑꯅ ꯑꯗꯨꯝ ꯌꯥꯎꯔꯤꯁꯦ ꯇꯥꯏꯄꯤꯡ ꯀꯥꯏꯅ ꯁꯤꯗ ꯎꯕ꯭ꯔꯥ ꯁꯤ ꯇꯥꯏꯄꯤꯡ ꯀꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯔꯤꯁꯦ 2022ꯗꯒꯤꯅꯦꯕ ꯑꯩꯅ ꯍꯣꯠꯅꯔ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯤꯁꯤꯅ ꯀꯔꯝ ꯀꯥꯟꯗꯅꯣ 2024ꯗꯒꯤꯅꯦꯕ ꯆꯍꯤ ꯑꯅꯤꯃꯨꯛ ꯆꯪꯉꯤꯅꯦꯕ ꯁꯤꯗ ꯅꯣꯏꯅ ꯃꯦꯟꯇꯔꯒꯨꯝꯕ ꯂꯩꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯊꯨꯖꯟꯕꯗꯤ ꯌꯥꯒꯅꯤꯀꯣ ꯆꯍꯤ ꯑꯅꯤ ꯍꯦꯛꯇ ꯆꯪꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯏꯚꯟ ꯆꯍꯤ 5 ꯆꯪꯕꯁꯨ ꯌꯥꯕꯩꯗꯤ ꯑꯗꯣ ꯆꯍꯤꯁꯤꯕꯨꯗꯤ ꯑꯩꯅ ꯑꯀꯛꯅꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯦꯟꯇꯔꯒꯨꯝꯕ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯊꯨꯖꯟꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯆꯪꯒꯅꯦꯕ ꯄꯩꯁꯥ ꯈꯨꯗꯛꯇ ꯅꯪꯅ ꯊꯥ ꯑꯃꯅꯤ ꯍꯦꯛꯇꯒ ꯊꯕꯛ ꯇꯧꯔꯝꯃꯒ ꯇꯣꯛꯊꯣꯛꯑꯒꯗꯤ ꯅꯪ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯩꯅ ꯉꯁꯥꯏ ꯑꯦꯃꯥꯖꯣꯟꯒꯤ ꯑꯗꯨ ꯑꯗꯥ ꯑꯦꯐꯤꯂꯤꯌꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯑꯩꯅ ꯇꯧꯔꯝꯃꯦ ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯑꯗꯨꯝ ꯀꯣꯛ ꯊꯥꯗꯔꯒ ꯑꯗꯨꯗ ꯐꯖꯅ ꯐꯣꯀꯁ ꯄꯤꯔꯝꯃꯕ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯗꯩ ꯄꯩꯁా ꯃꯌꯥꯝ ꯇꯥꯜꯂꯝꯕꯁꯨ ꯌꯥꯏꯑꯕ ꯑꯩꯅ ꯑꯗꯨ ꯂꯧꯊꯣꯛꯑꯝꯕꯅꯦꯕ ꯈꯤꯇꯪ ꯍꯦꯛ ꯇꯧꯕꯒ ꯑꯩꯅ ꯑꯗꯨꯒꯤ ꯁ꯭ꯀꯤꯜ ꯁꯦꯠꯇꯣ ꯑꯗꯨ ꯀꯩ ꯇꯧꯒꯅꯤꯅ ꯗꯦꯕꯂꯞ ꯇꯧꯔꯝꯃꯒꯗꯤ ꯌꯥꯅꯦꯕ ꯑꯗꯨꯅ ꯃꯇꯝꯗꯤ ꯆꯪꯒꯅꯤ ꯃꯇꯝ ꯆꯪꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕꯁꯤꯗ ꯑꯩꯅ ꯈꯪꯉꯛꯄ ꯅꯣꯂꯦꯖ ꯑꯅꯧ ꯑꯅꯧꯕꯈꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯍꯦꯟꯅꯗꯤ ꯌꯥꯎꯔꯛꯈꯤꯔꯣꯏ ꯃꯔꯝꯗꯤ ꯑꯩꯁꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯍꯦꯟꯅ ꯑꯦꯛꯁꯄꯔꯠꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯩ ꯏꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯖꯔꯒ ꯏꯁꯥꯒꯤ ꯈꯣꯔꯁꯥ ꯍꯨꯟꯖꯕ ꯉꯝꯃꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯊꯥ ꯑꯃꯗ ꯍꯦꯛꯇ ꯂꯨꯄꯥ 10,000-20,000ꯒ ꯇꯥꯟꯕ ꯉꯝꯕ ꯃꯤ ꯅꯠꯇ꯭ꯔꯦꯕ ꯑꯗꯨ ꯉꯝꯃꯀꯥꯟꯗ ꯑꯃꯨꯛ ꯑꯗꯨ ꯀꯃꯥꯏꯅ ꯇꯥꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯖꯔꯛꯀꯦ ꯁꯤꯅꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯚꯤꯗꯤꯑꯣꯁ ꯀꯩ ꯑꯗꯨꯝ ꯊꯥꯒꯠꯂꯛꯈꯤꯅꯤ ꯑꯩ ꯄꯩꯁꯥꯒꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯔꯛꯑꯅꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ